Maru Pau. Prime Minister Narendra Modi na Vishwakarma Jayanti ga mari lainana miyamda yafa paujel pirakli. Ngasi Prime Minister gi mapok kumun ga mari lainana state asida BJP na thauram kaya pangthokli. BJP na lamdam asida lengak pairakpadagi ngasi fawba lengakta asoiba amatta yaukhidri haina Chief Minister N Biren phongdokre. Skill Development के सर्टिफिकेट फंगलबा मियोसिंग स्टार्टअप स्कीम की मखादा सेंथंग लौबा यागनी हाइना चीफ मिनिस्टर नोंगथोंगबम बिरेन फोंदोखरे तौशेम की लंबी मरी लेनबा अथॉरिटी ने ngasi फाउबा हन्ना येंगदबना खुंजा सिंगना खम थेंगना अवाबा मायोकनरी किलोमीटर 35 की लंबी चटनबा होनबदा नुमित अमगा मखाई चंगले Amasung haukiba pung kunmarida Manipurda mioi ani nauna COVID positive oiba thengnaki laina asina maram oiraga mi leitaba yaukide IS News mideng tabiri bakwai puno magpu taram loksari COVID-19 dagi ngak thokna bakhutoi na hambiu hand sanitizer sizinabiu mask upiu fit therapy distance thambiu yariba makai vaccine dosu na kapthokpiu section bana punamaki yaifabani hauzik pau sandok na pizari Prime Minister Narendra Modi na Lord Vishwakarma Jayanti ga mari lainana laibak astigmi pung khuding magta yaifa paujel pirakli khutsa haibaga mari lainana thabak tawriba mipung khuding makpu thamoi singna nungaiba amadi harauba phongdorakli haisingba amadi mathau masak khangbana laibak astigi saukhat khongjelda khumang chaushin hangadori bani haina Modi na tweet tawrakli ngasi Prime Minister Narendra Modi gi mapok numit ka mari lainana ngasi dagi hauduna mathang thagi October gi tang ani fawba sewa pakwara a fortnight for service ki saruk ama oina state asigi tongan tongan hospital singda BJP gi mityeng makhada idan tawba haukhre thoram asigi saruk ama oina ngasi kaisampa nitaipa chuthekta leiba thambal sanglenda Chief Minister Nongthongmam Birena EP gi daba BJP gi thomi singi maming matha amadi telephone number yauba blood donors directory amasu phongki BJP gi President A Sharda Minister Singh amadi MLA Singh yauna pangthoki ba thorum aduda Chief Minister N Birena haikibada mioi ayambadi masagi mapok numit lakpada harau tayamba phongdok nai adubu Prime Minister Narendra Modi na mahaki mapok numit miyam gi seba tawduna pangthokpa si yamna thagatningai ni Laita laira singidamakta khanba amadi nupi angang singbu awangba thakta thamnaba honariba atangba Prime Minister amani Prime Minister Narendra Modi na awang nopok lamdamda akhanaba mityeng thamduna sakhat thorangi thabak kaya leptana paikhalakle mahaki mityeng makhada lamdamasi ban blockade laitaba ingtap lamdam ama oiba ngamle BJP na lamdamasi da lengak pairakpadagi lengakta asoiba amata yaukhidre miyam na party asibu nungsiba amadi party asi wakhalon pamsabadagi handaki general election da absolute majority fangba ngambani mahak na makha taraduna Prime Minister na lamdam asibu awang bathakta ikai khumnaba utpiduna anobu punsi mahing amada thambiri maramaduna aikhoina tawbimal utpatangai fade haikhi भारत से थुगाई ना मचे ताला थुगाई ना मबकांगु ना भारत जोरो ना भी चली इकाई बकर का कंगना बपे पॉलिटिक्स तौरो गदी कोई ना मांग करी तो किबा मुझे कोई ना सी हायर रो मोइन करी मकान दा कोई करी मु खुंग दगी गाई सी मसी खन्ना बे मतक दा ngang ri da hana ai na singang ro di moi si kuma de ka mai to bagai yaning dai noi bani landa bati ngam pote to yaning dai koi landa na ba to si ko landa ba si mu kan ba si di ba ara no kitang toro ba tum ya dang ni ko me aduna ai na kyam ngai na leisure se mayang ba kitang jum na siang na to jo bagi ne Wazau angboy wani na trali masi kore nina halak badana isu tuduine nang di ne kilometer la tuduine kari kina Manipur da themale bartan da party lakwa notice da themale kitang na la amadi the league notice ki station compare to we are ngoni Manipur se na asar ga yor madalli kai dina men man da ba appeasement politics to ba divisive ki machinery dang le ba party karna sarkar pairam jamani sarkar sta ora tu Aikoi Modi si na pami ba magi wakalonda lai jalaira wan mangi seba koi patak na tokse kona se mana pirai ba schemes mayam prashasan na yohonna ba tokse lai jalaira solona mayam yokhonna ba kona se aduga aikoi punna pe unitely lai minna ba se masidagi henna ikoi da kan ba lai roi
Skill Development ki Certificate fanglaba mioisingna Startup Scheme gi makhada senthang loba yagani haina Chief Minister Nongthongbam Biren phongdokhre. Ngansi Manipuri Khabam Lamkhai de leiba KB Philanthropy gi Certificate yengthokpagi thoramda wafam asi Chief Minister N Biren phongdokhibani. Thoramadu da Skill Lever Minister Haikam Dingo madi Skill Lever Secretary B John Tiangting Khumana Athoiba mitunglen oina saruk yaki en biren makha taradna skill development training asi maru oina mapan lamda sinmi oina thabak taurambadagi covid laisatna maram oiraga halaklaba mioi singda makoi na hairiba sinfam sing aduda training piduna hena khumang saukhatna ba honabani ngasi fawbada khutsa hairaba mioi kaya Manipur Society for Skill Development ki mityang makhada training loisinduna masa na thabak pizaduna sandan lambi oiba kaya su yaukhre haiki Nangai koina maman adu saw phamde tab do jikti ai koi go maina lokselaga loina loi lokselaga ahom maman da ai koina subsidize laga lupa ahom gi mangai lai ro ye do adu gi sing no ni la ni honorable prime minister ni har ghar sa in thong khuding gi sing di ba 80% cancel ai koi yum thong khuding to di sing di ba samaya dum tam taw kan da Manipur shi awon ba once again ai no train to gi ba kambu adu train loi ba training sing I appreciate the Sumana skill development in the Hawaiian officials in economy self-sustained skill development is quite an amount. I don't know, see school, college, skill development, curriculum, they start up the lady, lobby, interview, notice, start up the mathematical, and the kid has the certificate whole year website or planning department home review, home review, apply to review, interview Haukiba numit kharani gi mamangda Iscom na tawshem gi lambi gi matangda miyamda paudong khraba matungda ngasisu lambi asida khunja singna kham thengna awaba kaya mayoknari Tagadaba authority sing na tashin na dana laikibana kunja singi awaba ngasi fawba ubidri haina mafam adugi kunja sing na fongdok narakli kumgi chupam thokpa nong na lambi gi pothole kaya amade leikhom lainang kaya thokhanbana National Highway number kuntra taret Imphal Jiribam lambi gi kaifundai dagina kilometer kuntra manga khakta maksangba tawshem headquarter yongna buhonabada numit amaga makhai hena sangli haina tawsem gi kunja Aben Koba Amana Fongdorakle, Tawsem gi Kunja Singna, Jiribam dagi Nongmagi Changdaba Yadraba Polam Kaya Yauna, Ana Layangi Hidak Langtaksu, Hairi Lambi Asida Pushilakli, Adum Oinamak Lambi Asigi Pibam Kahena Patabana, Miam Nakudong Sadaba Kaya, Mayok Nari. Mari Lainaba Authority na Tamenglong Tawsem Amadi, Kaifundai Tawsem Lambi Ani Asi, Atuba Matamda Semzin Binaba Punik Singsilakle. Manipur da hauki bapung kutmani da mioi ani COVID positive oiba thengnaki COVID command control room dagi thadorapa report ki matungina positive oiba gi chang asi chada 0.8 da leiri Manipur da hausi fawda COVID nanaba mi gi masing asi puna lak ama lising kuntra mapan ga sa trade marifu sukre laisad asina maram oiraga mioi laitaba yaukhide amadi lamdam masida laisad asina maram oiraga laikidaba mi gi masing asi puna lising ani ga samaga nifunipan sukre Haukiba pung kunmari da India da nong namioi listing manga ka trade ni futaret COVID positive oire laikidaba mi gi masing na taratarukni phalkalapagi chang na sada marifudra nipan ga dasmik taret ama oire apunba confirm case na koti mari ga lak nifu manga listing kun manga samapan kuntra taret ni active case na listing nifu taruk ka sanipan nifu nipani laina asine laikidaba mi gi masing na lak manga listing kun nipan ga chahung ga sup na anini laina astegi nawa faduna discharge tawkiba mi gi masing na koti mari lak kuntra listing yankai humdoiga sahum humphudra marini laina asidegi ngakthoknaba vaccine kapthokiba pon mami gi masingna koti chani ga tara taruk lak nifuma thoi hen khre malimgi oina covid laisana khwaidagi hena sohalaba laibak singi manungda USA na ahanba India na ani subada amadi Brazil na ahum subada leiri awang nokpok state ki oina Assam na ahanba Mizoram na ani suba amadi Manipur na ahum subada leiri Ngasi lining thau pisatau gi mapok numit ka mari lainana lamdam asigi yumthong khudingda
office khudingmakta amadi khutsu khulaiga mari lainana thabak tawbasingna pangthoknabagum Infotainment Service and Communications Private Limited Iscom dasu pangthokre numit asina lakpaga loinana Iscom gi chairman board of directors shareholder sing amadi staff singna ira thongnibagi thoram pangthokhe thoram adu da saruk yakiba singna yaifanaba lining thau pisataudagi thongni sakhe Prime Minister Narendra Modi na ngasi masagi chahi humphudra nithoi subagi mapok kumon thorom pangthokle malem asigi tongan ba maphamdagi saknairaba mioi kayana Modi gi maphamda yaifa paujal pirakle yaifa paujal piri basingi manungda Rajya Sabha gi MP Sana Jaubalai semba su amani Prime Minister Modi na sahi humphudra nithoi surakpaga roloinana punsi nungsangba oiduna leibag asigi seba makhatana tawba ngamba mapuna pina birasanu haina phongdoknarakle अखोगी नुसीजरबा Honorable Prime Minister Sri Narendra Modi ji gi magi humphudra ga nithorak suba mapok numit asan lakpa matamda ayaki maikei dagi yaifa paujel amasung yaifa mangol pijari asigumba akhoi nungsizaraba pradhan sebak akhoi Prime Minister Sri Narendra Modi ji magi tungi punsida matam sangna chauraba asigumba akhoi leibak asibu Bharat asibu makha tana akhoi lusing bidana miyamgi amasung leibak asigi seba matam sangna tawbinaba hangna isorgi mafamda thongni jari ngasi All Manipur Muslim Students Organization AMSO amadi AMSO ga satminariba union sen mamwa MU PSU DMU MSU DM Arts PSU DM Science and APSO Thawal District na mayang Imphal da leiba di mayang Imphal Bengun Higher Secondary School mayang Imphal da maitai pangal singna higher education tamada reservation implement tawbiu haina mahiroi kyana placard poster paiduna slogan kya lauduna khongjang changsinkhre haukiba kumjali sing ani ga taruki September gi tang 13 matamadu ki Manipur lenga ka AMSO ga khuyak pinaduna maitai pangol Singh Job amadi professional courses singda chada mari reservation chanaramki adubu khwaidagi laibak thibadi listing ani ga taruk tagi hauzik fawa government na higher education tamada maitai pangal singh bo hauzik fawa reservation implement tawdana lairibasi AMSO amadi AMSO ga chatminariba university singda laiba union singna maitai pangal miyam asibu asu kuiba matamasi slow poison thaduna community asibu chawkhatpagi lamjelda kumang chawshilaktanabagi lalong amani haina lawi AMSO amadi AMSO ga chatminariba university singda leiba union singna Manipur gi maphang khudimakta chattuna amadi atopa mapal lamdagi mating loduna akan mamong na khongjang kaya makhatana changsinduna Manipur da leiminariba community singa manaba khunai ama oina bahona khigani loinana Manipur gi Praja section khudingmak amadi mapalamda laikhraba Manipuri Praja miyam singna AMSO amadi AMSO ga chatminariba union singna democratic oiba khungjang changsiliba asibu support tawbiu haina AMSO gi president KS Ayub Shahana phongdorakle Student Union of Kanglaipak na Sinduna State Level Open Debating Competition ama Palace Compound leba Maharaja Chandakriti Auditorium da pangthokre changdamnaba du Senior Advocate amadi Manipur Human Rights Commission gi hanagi chairperson Khaidem Manina speaker oiki MU gi Department of Economics ki Associate Professor Chinglen Maisnam Senior Advocate amadi former Chairman Bar Council Assam Manipur Irom Lalit amadi All Manipur Working Journalists Union ki President Wangkhemcha Samjaina jury member sing oiki Manipurda drug ki mahum saribasti lenga ki thaurang thausil mapung fadabagi ni haiba topic ta pangthokiba debate changdamnaba tu da tongan ba mahailoi sangsingi mahailoi singna saruk yakhe Prime Minister Narendra Modi ki mapok kumun ga mari lainana Vikas Divas Nehru Yuba Kendra Thawbalna voluntary blood donors Thawbalga punna khusamnaduna ngasti nomagi oiba voluntary blood donation camp ama district hospital Thawbalgi blood bank center da pangthokre ngasti gi thoromatu da saruk yakiba blood donors singda minister Thongam Biswajit amna district hospital asigi medical superintendent Dr. Ses Memchana thagatpa phongdokhe matung tarakpada BJP Manipur Pradesh ki president A Sardana idan tawkhiba singa wariwatai sanaduna Mioi kunhumdoida certificate sing yenthoki nakalamaromda NYK Chandel na Monsang Pantha Youth Club na su Monsa Pantha Village da sit sengmagi thorom sathaduna Vikas Divas thorom pangthoki hairi
Prime Minister Narendra Modi ki mapok numit ka mari lainana BJP party ki members singna More Hospital da haktheng nana changduna yengsinkhre ngasi India ki Prime Minister Narendra Damodar Das Modi ki humfudra nithoi suba mapok numit ka mari lainana Bharatiya Janata Party Chandel amadi Technopal ani ki President ani SK Angsel amadi Jamthang Mate anina luchingba temamana Indo Myanmar border town More da leiba subdivisional office hospital haktheng nana changduna yengsinkhre Yengsin Khongsat ka mari lainana More Hospital gi medical officer in charge Dr. Manoranjan ga BJP party gi members singa haktheng nana unaduna More Hospital gi awat apa mi staff singi awat apa gi matangda wari sanakhe hospital gi maikai degi staff nurse watpa dengue case singi hidak langthak watpa septic tank sing semjin haningba hospital building ge infrastructure sing sem haningba amadi staff quarter sing watpa gi matangda yengsin ba lakliba BJP gi members sing da khangan khe BJP party gi maikai degi hospital gi award pasing ga mari lainana Minister amadi director gu unaduna athubda semjin hannaba honagani haina thajaba pirangkhe tungda Chandel amadi Technopal district ani BJP mandal ani gi president anina lusingba timaduna More Hospital gi ward sing da sangnuna anaba sing da su hakthengna unakhi anaba sing da hospital ase doctor nurse singna mathau ningthina tawribra haibagi wahang kaya amasu hangkhe yengsin khongsat aduga mari lainana Chandel district BJP mandal gi president SK Angsel na phongdolakpada Prime Minister Narendra Modi gi mapok kumon ga mari lainana BJP Chandel amadi Technopal mandal anina sinduna Chandel district hospital da blood donation camp chakpi karong da free medical camp pangthokli loinana Technopal district ki oina ngasi yengsinba gi thoramasi pangthokpani hospital gi fibam sing yengsilaba matung awat apana chingba sing mari lainaba minister amadi department sing da report tha batanatana hakthengna unagani amadi athubada solve tawnaba honagani haina phongdokhi Kasi ako'y Chandel District ki BJP Party. Aduga ay District ki President amo na ay saman na 42 Technopal Mandal team. Ako District team aduga ako na Narendra Modi ji ako ki Honorable Prime Minister Modi ji ki mapo numit ka phone na maduga related ko na ako'y More ki hospital visit to sa pagya lakni. Aduga visit to ko sida More hospital sida moi ki kari problem nei bra nataga moi kramena hospital siran to bra kari awa bathing na bra kari nungai bathing na bra patient sing ramai lei bra adugi akoi just personal interaction macha ma akoi pangtholaga program si sumaina akoi Aten ba break amatang logjari HIVC lambi mari khaktada miyoy amadagi amada sindu HIV positive oiba mama mapadagi machada sakhangdaba miyoy singa kondom yaudana yuman mari thamba matamda HIV sandui mi amaga yatum siren waiduna sizinabada HIV sandoi ana layeng de ikap matamda HIV test to de ikap labadi HIV sandui HIV AIDS ki maramda hena kupa moron khangnabagi damak AIDS toll free number 1097 na phone tobi English Hindi natraga Manipuri de wari saba yagani nako AIDS app su download tobiu amadi seasonabiu amukana taramlok sari makata bapao रक्तदान अमृत महोत्सव का मरी लेना तेरा पंथ युवक परिषद तमदी सेवा भारती नसिंदुना रिम्स की ब्लड ट्रांसफ्यूजन यूनिट मेगा ब्लड डोनेशन कैंप पांगथोकले डोनेशन असिदा रेड क्रॉस इंडियन रेड क्रॉस सोसाइटी इम्फाल वेस्ट डिस्ट्रिक्ट ब्रांच सर्विस पीदुना मतेंग पांगले हौजिक फावबदा मियोय हुमहुद्रा तरुकना ईदान तौखिबगा लोइनना मखाताना ईदान तौबगिदमक लाकपा लेप्त्रे मेगा डोनेशन कैंप असिदा इम्फाल वेस्ट की उपाध्यक्ष लाइश्रम बोबी MLA जॉय किशन चिंबा मियोयसिंगसु ईदान तौदुना सरुक याखी प्राइम मिनिस्टर मोदी ना सही हुमहुद्रा निथोय सुबगा मरी लेना सेवा पखवारा कैंपेन के सरुकमा ओइना बीजेपी जिरीबाम मंडलना ब्लड डोनेशन कैंप पांगथोखरे जिरीबाम दा लेबा फमुंग यांखै लेबा हॉस्पिटल दा ngasi पांगथोखिबा ब्लड डोनेशन अदुदा बीजेपी मणिपुर प्रदेश के जनरल सेक्रेटरी के शरद कुमार सिंह ना ngasi हौदोकलिबा कैंपेन असि अक्टोबर की तांग अनि फावबा चथगनी अमदी जिरीबाम बीजेपी मंडलना तोंगान तोंगानबा थौरम कया पांगथोकनी हाइना फोंदोरकले जिरीबाम की लोकल MLA असब उद्दीन ना फोंदोरखिबदा पार्टी की सना कांगोन की मतुंगी नमा की माइकैदगी लाइरबा अमदी कना लाइजद्रबा सिंगिदमा थबक थौरम अंगम थाकता पांगथोकनी हाइरी
NCD Cell District Health Society Thaubalna ICMR amadi WHO ga khusumnaduna hypertension and management haiba topic asida numit nini gi oiba training program ngarang lusinkhre nursing Thaubal gi JNM school da pangthokiba loisinbagi thoromaduda Chief Medical Officer Thaubal Dr. Wainogul Singh amadi NPC DCS ki State Nodal Officer Dr. Y Prem Chandra Singh na saruk yakhi numit nini sathakiba training program aduda ICMR NIE consultant Dr. Subha Batradas, CVHO WHO Andhra Pradesh Dr. C.R. Patel, CVHO WHO Assam Dr. Gunjan Nath Amadi, Thaubal District ki ICMR NIE gi Senior Treatment AK Shonam Devina Hypertension Diagnosis and Treatment Protocol Opportunistic Screening and Tax Sharing Supply Chain Management Portal and IT App amadi documentation and reporting haibna chingba topics singasida PowerPoint presentation group discussion interaction session sing pangthoki medical officer community health officer SN ANMs amadi pharmacist puna chamaga kunna training program aduda saruk yakhi Jan Shikshan Sansthan JSS Chandel Nasinduna scheme sigi makhada tongan ba trade tarani thoi da training phanglaba mioi singda certificate yenthokpagi thormama ngasi Chandel district Chandol Pokpi Village Community Hall da pangthokre thoromaduda Semco gi anthropology ki HOD Dr. Shahol Moses Tarau JSS Chandel gi chairman L Jelshiam Chothe Tribe Union Clam gi president TS Minthang Chothe Chandol Pokpi Village ki chief MK Chingrum Chothe UTDP ki chief functionary Romeo Yulang Chothena athoi mithung sing oina sarok yakhi thoromaduda JSS Chandel gi makhada tongan ba trade tarani thoi training phanglaba mioi chahum rom da certificate sing yentokhi One Multiple One Activity haiba program gi makhada relieving hunger Project ki manung channa Lions Club of Thaubal gi permanent project oiriba haikak pokpi da leiba mahiroi amadi oja singna nongmagi oiba chakle nama pichakre Mission Blind School haikak pokpi da Lions Club Thaubal na nongmagi oiba chaklen pichabaduda school asigi oja singna Lions Club Thaubal bu thagat pafungdoki thoromaduda Lions Club of Thaubal gi maru oiba mioi kana saruk yakhi All Manipur Dalit Development Association gi taret rak suba mapo kumon thorom pangthokre ngasi Imphal Hotel gi sangai hall da pangthokiba thorom aduda AMDDA gi President Dr. TM Rajan Ayangba AMDDA gi Advisor Moirangthem Sorojuni AMDDA gi Secretary L Koifau Social Activist RK Maipaksana AMDDA gi Chief Controller and Ibocho Film Actor Khwairakpam Dia amadi Social Activist Apung Tangkhul na thoiba mithunglen oina saruk yakhi Lapiriba amadi masida saruk yabangam raba mioi kaya marumna aikoi pukchen khutchen tinana sangmin aduna dalit ki khudung saba yaba low yaba aikoi ki sathum kaya nominasi mamang thakda aikoi na masigumaba dalit na kari lowdagi kari low yabagi dalit ki sathum kari no haile simba khangam daba kaya marumsu punna nainaminaduna kaminasi Hajaraba jati bizati mayam punsin dula semba mayambu punsin laga semtabani ngasi All Manipur Dalit Development Association adubu ngasi di mioi tharna hudokchabani adubu lamgi sing tam punna imamatagi machani haibigi wakalonda hoji punsin duna Dalit family miminare aduna kene kari tobuya bage habadu ominasi Manipur State Sumang Lila Council na Sumang Kumhai gi Saknai Raba Lila Roy Moirangthem Tombi alias Maitai Tombi Jiban Mala Lila da Dhiren Saba haina khangnaba oja Kongba Uchekon Takhok Mapal Imphal East leibana lekidabada state ki thak tai kai khumna utuna awaba phongdokpagi thorom pangthokre thorom asida Manipur State Sumang Lila Council ge advisor L Tarpon Singh Shumang Lila Council ge president M Purnima Silaima Shumang Lila Council ge lifetime president PH Gunasandra Sharma amadi Lila gi Saknai Raba mioi singna mithunglen sing oina saruk yakhi thorom asida Sumang Lila Council gi General Secretary Yumnam Nilachandra na haikibada Sumang Lila gi dama kathok piramba singna lekhidraba matamda state ki thak tai kai khumnaba utpa haibasi Sumang Lila kannaba ihau sagatpa council asigi calendar thorom amani loinana khunai asi kannaba thodang singi manungda Lila kannaba ihau asisu amani haibada haimanba thokloi haikhi
1960 ga 45 matamdagi lila tawjarakpa adugumlaba oja asina leikidaba matamda Manipur State Sumangla Council na yamna thamoi sokna amadi oja sing asina leirambagi damakte hujik masa manau singsi leiribani haibagi wakhalol da amachung Sumangla Council gi tangai phadraba calendar gi Sumangla gi damakta chenjoramba chongjaramba oja guru singna leikidaba matamda oja singsi sangai da chatlakanda Manipur State Sumangla Council na sarhanji kachaba awaba gi khongdokchabi thoramado ngasi miyam mamangda usabani Badminton World Federation gi makhada haukiba September gi tang 16 dagi Nagpur da chatharakpa BWF India Maharashtra International Challenge lisingani kunithoi gi ngasi sanagiba match singda Manipur gi Maisnam Meiraba Luangna Seniors Men Single gi final changpangungkhre Angan round Meiraba Luangna Arunesh Haribu set kunmathoi taramapan kunhumdoi kunmathoi da maithiba pikhi pre-quarter da Aryaman Tandanbu kunmathoi taramathoi amadi kunmathoi taranipan da maithiba pikhi quarter final dana Meiraba Luangna Kartike Gulsan Kumar bu set kunmathoi taratare taramapan kunmathoi amadi kunmathoi taratarukta maithiba pikhi semi final match dana Kiren Jospu set kunithoi amadi taramari kunmathoi da maithiba piduna final changkhibani Hayeng final match oina India ge badminton masana da seeding number 2 oiriba Minthun Manjunet ka sanaragani hairi Sheikh Babu Macha Memorial Trust ki oina sponsor tauraga All Manipur Football Association sinduna thasigi tang 16 dagi lamlong thongkhong artificial turf ground da team 19 group ani da saruk yaraga satharakliba ani suba Amfa Cup ngasi sanakhiba match da Classic Football Academy chingmairong amadi Wafa Wangoi goal amamam chanaduna draw oikhi Ayang sagi paw mu lobirasi Ngasigi oiba sagi pauda ICAR lamfeldagi thorokpa report ki matungina ngasigi khwaidagi sabagi chang ngasi degree Celsius 13.3 oikhi ingbana degree Celsius 13.0 oikhi nungsita yauba ising manilgi changna ayukta chada 34 amadi nungthildana sada 59 ne nong subagi sangna shino dasmik ama millimeter oikhi losilakpada marui bapau amuka na pizari Marui Bapau Prime Minister Narendra Modi na Bishwakarma Jayanti ga mari lainana miyamda yafa paujel pirakle ngasi Prime Minister gi mapok kumon ga mari lainana state asida BJP na thauram kaya pangthokle BJP na lamdam asida lengak pairakpadagi ngasi fawba lengakta asoiba amatta yaukhidri haina Chief Minister N Biren phongdokre Skill Development ke certificate fanglaba miyosina startup scheme gi makhada senthang loba yagani haina Chief Minister Nongthongbam Biren na phongdokre Tawshem gi lambi mari leinaba authority na ngasi fawba hanna yengdabana khunja singna kham thengna awaba mayoknari kilometer 35 gi lambi chatna bohonabada numit amaga makhai changle Amasung haukiba pung kunmari da Manipur da miyoi ani nauna COVID positive oiba thengnaki laina asina maram oiraga mi leitaba yaukide IS News na pizaba ngasi nomagi oiba pau matang asida loizare mining tabiri ba punamakpu amuka na khurumjari